ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯅꯤꯀꯥꯁ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯑꯃꯗ ꯊꯕꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯕꯥ ꯃꯧ ꯑꯃꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯑꯃꯗ ꯆꯠꯇꯦ꯫ ꯅꯣꯡꯃ ꯊꯕꯥꯒꯤ ꯃꯅꯦꯝꯕꯣꯛ ꯂꯥꯡꯂꯦꯟ ꯏꯁꯧ ꯂꯥꯡꯂꯤ꯫ ꯅꯠꯇꯦ, ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯕꯅꯤꯗ ꯃꯁꯤꯕꯨ? ꯅꯨꯃꯤꯠꯅ ꯀꯔꯣꯡ ꯆꯥꯛ ꯌꯧꯔꯕꯁꯤ ꯐꯥꯎꯕ ꯍꯧꯒꯠꯇꯦ ꯍꯥꯏꯕꯅꯤꯗ꯫ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯁꯤꯅꯅꯦ ꯑꯩꯅ ꯇꯧꯗꯅ ꯂꯣꯏꯅ ꯂꯩꯔꯦ ꯍꯥꯏꯕꯅꯤꯗ꯫ ꯍꯥꯏꯔꯤꯉꯩꯗꯨꯗ ꯊꯕꯥ ꯃꯁꯝ ꯃꯅꯥ ꯄꯨꯟꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯂꯥꯡꯂꯦꯟ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯤ ꯃꯃꯧꯕꯨ ꯉꯥꯡꯂꯛꯏ꯫ ꯊꯕꯥ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ? ꯍꯥ? ꯅꯣꯡꯃꯇ ꯌꯥꯍꯧꯗꯣ ꯉꯟꯅ ꯍꯧꯒꯠꯂꯣ ꯍꯥꯏꯕꯁꯤ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯃꯧꯅꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯌꯥꯍꯧ ꯊꯦꯡꯕꯁꯤ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯏꯃꯥ, ꯃꯧꯅ ꯌꯥꯍꯧ ꯊꯦꯡꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯀꯅꯥꯅ ꯍꯥꯏꯒꯦ? ꯇꯨꯝꯅꯤꯡꯂꯕꯗꯤ ꯇꯨꯝꯒꯗꯕ꯫ ꯏꯃꯥꯁꯨ ꯇꯨꯝꯅꯤꯡꯉꯗꯤꯅꯦ ꯑꯗꯨꯝ ꯇꯨꯝꯕ ꯌꯥꯗ꯭ꯔꯣ? ꯑꯗꯨ ꯏꯁꯧ ꯂꯥꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯗꯥꯍꯥꯎꯒ ꯑꯝꯇ ꯌꯥꯒꯗꯕ ꯃꯥꯟꯗꯦ꯫ ꯌꯥꯍꯧꯔꯛꯄꯒ ꯏꯁꯧ ꯍꯥꯟ ꯍꯦꯛꯇ ꯊꯦꯡꯅꯩꯃꯤ꯫ ꯊꯕꯥ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯉꯥꯡꯂꯝꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ꯫ ꯂꯥꯡꯂꯦꯟ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯥꯅꯒ ꯑꯁꯨꯝꯕ ꯁꯥꯗꯅ ꯆꯪꯈ꯭ꯔꯤꯁꯦ꯫ ꯃꯤꯅ ꯉꯥꯡ ꯁꯛꯄꯁꯨ ꯂꯧꯕꯒꯤ ꯋꯥ ꯂꯩꯇꯦꯅꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯗꯅ ꯑꯗꯨꯝ ꯍꯦꯛ ꯂꯩ꯫ ꯃꯔꯥꯏꯕꯛꯇ ꯊꯥꯖꯤꯟꯗꯨꯅ, ꯑꯣ, ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗꯀꯣ꯫ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯆꯍꯤ ꯆꯨꯞꯄ ꯂꯩꯗꯧꯔꯤꯁꯦ ꯑꯣꯟꯊꯣꯛꯅ ꯂꯨꯈ꯭ꯔꯦꯗ꯫ ꯂꯥꯡꯂꯦꯟ ꯉꯥꯡꯅ ꯉꯥꯡꯅ ꯊꯕꯛꯇꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯆꯥꯅꯨꯄꯥ ꯁꯛꯍꯦꯟꯗꯤ ꯂꯥꯡꯐꯩ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯨꯝꯗꯨ ꯂꯩꯍꯧꯔꯤꯕꯁꯤ ꯂꯥꯡꯂꯦꯟꯒ ꯊꯕꯥꯒ ꯈꯛꯇꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯊꯕꯥ ꯍꯥꯟꯅꯒꯨꯝ ꯊꯦꯡꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯏꯁꯧ ꯂꯥꯡꯏ꯫ ꯃꯗꯨꯒꯤ ꯆꯔꯣꯏ ꯃꯥꯃꯤꯗꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯌꯥꯍꯧꯔꯛꯄꯒꯅꯦ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯤꯅꯣ ꯈꯪꯗꯦꯕ꯫ ꯍꯥꯏꯔꯤꯉꯩꯗꯨꯗ ꯂꯥꯡꯂꯦꯟ ꯃꯈꯨꯠꯇ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯥꯞꯄ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯊꯕꯥ ꯃꯃꯥ ꯆꯪꯂꯛꯄꯗꯨꯗ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯆꯪꯂꯛꯏ꯫ ꯂꯥꯡꯂꯦꯟ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯀꯧꯔꯛꯏ꯫ ꯊꯕꯥ, ꯆꯥꯛꯈꯨꯝꯗ ꯑꯃꯨꯛꯇ ꯆꯪꯂꯛꯎ꯫ ꯍꯩ ꯊꯕꯥ! ꯃꯆꯤꯟꯗ ꯑꯃꯨꯛ ꯇꯞꯅ ꯁꯣꯜꯂꯤ꯫ ꯑꯁ, ꯀꯧꯈ꯭ꯔꯕꯣꯠꯅꯤ ꯃꯁꯤꯒꯤ ꯆꯥꯔꯣꯏ ꯃꯥꯟꯕꯤꯁꯦ꯫ ꯇꯥꯅꯤꯡꯗꯕꯅ ꯀꯧꯗ꯭ꯔꯕꯁꯨ ꯀꯣꯛꯆꯥꯛꯇꯣ ꯊꯣꯡꯕ ꯌꯥꯗ꯭ꯔꯁꯤꯅꯤꯗ꯫ ꯆꯥꯛꯅꯒ ꯆꯥꯛ ꯂꯥꯝꯕꯅꯦ, ꯄꯦꯜꯂꯕꯅꯤ ꯑꯩ꯫ ꯍꯥꯏꯅ ꯍꯥꯏꯅ ꯊꯕꯥꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯊꯕꯥ, ꯉꯁꯤꯗꯤ ꯆꯥꯛꯁꯦ ꯑꯃꯨꯛꯇ ꯊꯣꯡꯉꯨ꯫ ꯏꯃꯥꯁꯦ ꯅꯃꯥꯕꯣꯛ ꯇꯣꯝꯕꯤꯔꯩꯗꯣ ꯃꯁꯥ ꯉꯝꯗꯦ, ꯑꯃꯨꯛꯇ ꯂꯥꯛꯎ ꯍꯥꯏꯗꯅ ꯄꯥꯎ ꯍꯥꯏꯔꯛꯏ꯫ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯆꯥꯛꯇꯣ ꯑꯃꯨꯛꯇ ꯊꯣꯡꯉꯝꯃꯨꯀꯣ꯫ ꯏꯃꯥ ꯆꯠꯂꯦ, ꯏꯃꯥ ꯆꯠꯂꯦ꯫ ꯍꯥꯏꯅ ꯍꯥꯏꯅ ꯂꯥꯡꯂꯦꯟ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯕꯥ ꯆꯥꯛ ꯌꯥꯝꯅ ꯊꯣꯡꯕ ꯇꯜꯂꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛ ꯏꯁꯧ ꯂꯥꯡꯂꯝꯃꯤ꯫ ꯍꯧꯖꯤꯛꯃꯨꯛ ꯆꯠꯇ꯭ꯔꯕꯗꯤ ꯌꯥꯗ꯭ꯔꯕ ꯈꯪꯗꯦ ꯍꯥꯏꯕꯅꯤꯗ꯫ ꯃꯥꯅ ꯆꯠꯂꯤꯕꯗꯣ ꯑꯅꯥ ꯑꯌꯦꯛ ꯍꯪꯕꯒ ꯑꯣꯏꯔꯝꯃꯣꯏ, ꯃꯤ ꯋꯥ ꯉꯥꯡꯅꯕ ꯆꯠꯂꯤ ꯑꯣꯏꯔꯝꯒꯅꯤꯕ꯫ ꯈꯪꯉꯅꯤ ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯀꯝꯇ ꯊꯣꯡꯉꯣꯏ꯫ ꯆꯥꯛꯇ ꯑꯂꯨ ꯈꯔ ꯉꯥꯟꯁꯤꯜꯂꯒꯅꯦ ꯇꯣꯛꯑꯦ ꯍꯥꯏꯁꯤꯅꯤ꯫ ꯉꯥꯡꯗꯨꯅ ꯊꯕꯥ ꯆꯥꯛꯇꯨꯗ ꯑꯂꯨ ꯈꯔ ꯈꯦꯠꯂꯒ ꯉꯥꯟꯁꯤꯜꯂꯤ꯫ ꯉꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡ ꯂꯥꯡꯂꯦꯟ ꯃꯌꯨꯝ ꯍꯜꯂꯛꯂꯝꯃꯤ꯫ ꯍꯦꯛ ꯂꯥꯛꯄꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯃꯨꯡ ꯂꯩꯕ ꯎꯗꯕꯗꯨꯗ ꯀꯧꯔꯛꯏ꯫ ꯊꯕꯥ, ꯊꯕꯥ, ꯆꯥꯛꯁꯤ ꯅꯪꯕꯨ ꯆꯥꯊꯣꯛꯑꯁꯤ ꯂꯥꯛꯎꯅꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯟꯅ ꯆꯥꯛ ꯆꯥꯊꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯉꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡ ꯂꯥꯡꯂꯦꯟ ꯏꯪꯈꯣꯜꯗ ꯍꯧꯕ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯐꯥꯜꯂꯤ꯫ ꯊꯕꯥ ꯇꯨꯃꯤꯟꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯊꯣꯛꯂꯛꯂꯤꯕꯗꯨ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯊꯣꯏꯅꯣ ꯍꯣꯏꯗ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯅꯤ꯫ ꯊꯕꯥ ꯁꯨꯝ ꯂꯥꯛꯄꯅ ꯊꯣꯏꯅꯣ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯌꯧꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯧ ꯈꯔꯁꯨ ꯂꯩꯔꯝꯃꯤ꯫ ꯊꯕꯥꯁꯨ ꯃꯧꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯨꯗ ꯐꯝꯖꯤꯜꯂꯤ ꯑꯗꯨꯒ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯗꯨ ꯃꯍꯥꯛꯁꯨ ꯌꯥꯎꯁꯤꯜꯂꯤ꯫ ꯁꯥꯟꯅꯗꯨꯅ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯅꯣ, ꯅꯣꯏꯅ ꯅꯦꯝꯕꯣꯛꯇꯣ ꯀꯩꯅꯣꯝ ꯇꯧ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏ ꯂꯥꯛꯄꯗꯒꯁꯦ ꯃꯤꯠꯀꯥꯗꯣ ꯈꯥꯅ ꯈꯥꯅ ꯌꯦꯡꯂꯛꯄꯒꯤ ꯋꯥꯅꯤ꯫ ꯑꯩꯗꯤ ꯀꯤꯕꯨ ꯀꯤꯔꯨꯔꯦ꯫ ꯃꯃꯤꯠ ꯈꯨꯂꯥꯎꯗꯨꯒ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯍꯧꯗꯣꯡꯅ ꯉꯥ ꯂꯥꯛꯑꯝꯗꯥꯏꯒꯤ ꯌꯦꯡꯕꯗꯣ ꯑꯗꯨꯒꯤ ꯃꯑꯣꯡꯗꯣ ꯃꯥꯜꯂꯦ ꯍꯥꯏꯕ꯫ ꯑꯗꯨ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯄꯨꯟꯅ ꯅꯣꯛꯏ꯫ ꯑꯃꯅ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯑꯗꯨꯅꯤ ꯍꯥꯏꯁꯦ, ꯅꯍꯥꯟꯁꯨ ꯊꯣꯏꯅꯣ ꯍꯣꯏꯗ ꯂꯥꯛꯄ꯭ꯔꯕꯨ ꯑꯩ ꯎꯔꯒꯅꯦ ꯃꯁꯤꯡꯒꯗꯣ ꯁꯨꯛꯇꯣꯛꯇꯅꯒ ꯇꯧꯔꯤ ꯄꯣꯠꯅꯤ꯫ ꯑꯁꯣꯝꯗꯅ ꯂꯥꯡꯂꯦꯟ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯋꯥꯗꯅ ꯃꯪꯒꯣꯜꯗ ꯐꯝꯂꯤ, ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯀꯌꯥꯗ ꯁꯥꯔꯤꯕ ꯅꯨꯡꯁꯥꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯃꯤꯒ ꯂꯣꯏꯅ ꯁꯤꯕ ꯇꯥꯔꯦ꯫ ꯏꯁꯤꯡꯁꯤꯁꯨ ꯈꯧꯔꯥꯡꯕꯅ ꯂꯣꯏꯔꯦ ꯇꯧꯔꯤꯕꯁꯦ꯫ ꯏꯃꯧ ꯅꯨꯄꯤꯅꯦ ꯇꯧꯔꯤꯁꯤꯅ ꯂꯩꯔꯤꯕ ꯖꯥꯠꯂꯥ? ꯍꯥꯏꯗꯨꯅ ꯊꯕꯥꯕꯨ ꯀꯧꯏ ꯑꯗꯨꯕꯨ ꯈꯨꯝꯂꯛꯇꯕꯗꯨꯗ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗꯁꯨ ꯂꯩꯔꯝꯗꯕꯗꯨꯗ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕ ꯖꯥꯠꯅꯣ?
ꯌꯨꯝꯒꯤ ꯃꯈꯥꯁꯤꯗꯅꯦ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯂꯩꯇꯦ ꯃꯁꯤꯒꯤ ꯃꯧꯁꯦ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ ꯅꯨꯃꯤꯗꯥꯡ ꯇꯥꯔ ꯐꯥꯎꯕ ꯍꯜꯂꯛꯇꯕꯁꯤꯗ ꯂꯥꯡꯂꯦꯟ ꯏꯁꯧ ꯂꯥꯡꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯕꯁꯦ ꯀꯗꯥꯏꯗꯕꯨ ꯆꯠꯂꯤꯕꯅꯣ ꯈꯪꯗꯦ ꯍꯥꯏꯕꯅꯤꯗ ꯃꯧꯅꯦ ꯍꯥꯏꯕꯁꯦ ꯃꯥ ꯀꯥꯎꯊꯣꯛꯑꯦꯕ ꯃꯥ ꯍꯥꯏꯔꯤꯉꯩꯗꯨꯗ ꯊꯕꯥ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ ꯃꯥꯒꯤ ꯀꯥꯗ ꯆꯪꯒꯦ ꯍꯦꯛ ꯇꯧꯕꯒ ꯂꯥꯡꯂꯦꯟꯅ ꯉꯥꯏꯈꯣ ꯅꯪ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏ ꯆꯠꯂꯨꯏ ꯍꯥ ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯒꯦꯕ ꯏꯃꯥ ꯑꯗꯨ ꯍꯪꯕꯤꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯀꯔꯤ ꯍꯩ ꯑꯩꯅ ꯈꯔ ꯅꯪ ꯂꯨꯅ ꯇꯧꯕꯁꯤꯗ ꯅꯪ ꯅꯋꯥꯡꯉꯦꯅꯤ ꯅꯪ ꯍꯥ ꯏꯆꯥ ꯅꯨꯄꯥꯗ ꯂꯥꯛꯈꯤ ꯆꯠꯅꯣ ꯅꯪ ꯈꯪꯉꯅꯤꯗꯅ ꯅꯪ ꯑꯩꯅ ꯏꯆꯥ ꯅꯤꯉꯣꯜ ꯑꯃꯠꯇ ꯌꯥꯎꯖꯗꯦ ꯍꯥꯏꯗꯅ ꯈꯔ ꯂꯨꯅ ꯇꯧꯕꯁꯤꯗ ꯃꯁꯤꯡ ꯈꯨꯝ ꯁꯥꯗꯅ ꯏꯃꯥ ꯆꯤꯟ ꯑꯃ ꯄꯥꯜꯂꯤꯕꯁꯦ ꯉꯥꯡꯅꯕꯅꯤ ꯑꯗꯨꯅ ꯉꯥꯡꯕ ꯇꯥꯕꯅꯤ ꯏꯃꯥꯅ ꯁꯨꯝ ꯉꯥꯡꯂꯒ ꯑꯩꯅ ꯈꯨꯝꯗꯕꯤ ꯂꯩꯔꯗꯤ ꯊꯪꯅꯕ ꯃꯤꯅ ꯑꯩꯁꯦ ꯂꯥꯟꯅ ꯎꯔꯣꯏꯗ꯭ꯔꯣ ꯃꯤꯒꯤ ꯃꯈꯥꯗ ꯂꯩꯒꯗꯕ ꯊꯕꯥꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯑꯗꯨ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯇꯧ ꯅꯪ ꯇꯧꯀꯣ ꯈꯪꯉꯅꯤꯗ ꯅꯪ ꯑꯩꯅ ꯇꯧꯔꯛꯄꯗꯣ ꯅꯪ ꯌꯦꯡꯉꯣ ꯍꯥꯏꯔꯤꯕꯁꯤꯅꯤ ꯌꯦꯡꯉꯨꯀꯣ ꯅꯪ ꯑꯌꯨꯛꯅꯤ ꯂꯥꯡꯂꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯁꯛꯍꯦꯟ ꯂꯪꯐꯩ ꯆꯠꯄꯗꯣ ꯍꯜꯂꯛꯂꯝꯃꯤ ꯁꯛꯍꯦꯟ ꯁꯨꯃꯥꯡꯗꯒꯤ ꯀꯧꯔꯛꯏ ꯃꯧ ꯈꯨꯝꯗꯕꯗꯨꯗ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯁꯛꯍꯦꯟ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯃꯩꯈꯦꯠ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯃꯁꯥꯅ ꯃꯩ ꯑꯣꯛꯊꯣꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯎꯔꯦ ꯊꯕꯥꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯕꯥꯕꯨ ꯌꯦꯡꯗꯨꯅ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯁꯦ ꯇꯥꯗꯕꯤ ꯅꯪꯗꯤ ꯇꯨꯝꯃꯒ ꯂꯩꯔꯤꯕ ꯑꯣꯏꯔꯦ ꯊꯕꯥ ꯍꯧꯒꯠꯂꯣꯏ ꯅꯪꯕꯣ ꯅꯨꯃꯤꯠꯁꯦ ꯌꯧꯔꯦꯅꯦ ꯏꯃꯥꯗꯤ ꯀꯗꯥꯏ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯤ ꯊꯕꯥ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯂꯩ ꯁꯛꯍꯦꯟ ꯃꯈꯥ ꯇꯥꯔꯛꯏ ꯅꯨꯃꯤꯠꯁꯦ ꯌꯧꯔꯕꯅꯤꯅꯦ ꯆꯥꯛ ꯊꯣꯡꯕ ꯇꯧꯔꯨꯔꯣ ꯑꯩꯅ ꯉꯥꯁꯨ ꯂꯩꯔꯛꯄꯅꯤ ꯏꯃꯥꯗꯤ ꯀꯥꯏ ꯆꯠꯈꯤꯒꯦ ꯑꯁ ꯈꯪꯗꯦ ꯑꯁꯥꯏꯗꯒꯤꯅꯦ ꯏꯁꯧ ꯂꯥꯡꯉꯝꯃꯒ ꯊꯣꯛꯈꯤꯕꯅꯤ ꯀꯩꯒꯤ ꯏꯃꯥꯗꯤ ꯏꯁꯧ ꯂꯥꯡꯉꯤꯕ ꯅꯪ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦ ꯑꯩꯁꯦ ꯇꯨꯝꯗꯅ ꯑꯗꯨꯝ ꯂꯩ ꯃꯍꯣꯝꯕꯒꯤ ꯂꯤꯆꯠ ꯆꯠꯇꯦ ꯑꯗꯣ ꯃꯣꯏ ꯅꯨꯄꯥ ꯑꯩꯈꯣꯏ ꯑꯅꯤ ꯇꯣꯉꯥꯟ ꯆꯥꯔꯁꯤꯕ ꯊꯕꯥ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗ ꯋꯥꯗꯣ ꯌꯥꯝ ꯉꯥꯡꯒꯅꯨ ꯏꯃꯥꯅ ꯇꯥꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯑꯗꯨꯒꯤ ꯋꯥꯐꯝꯗꯣ ꯀꯣꯟꯅ ꯈꯟꯅꯁꯤꯀꯣ ꯅꯪ ꯇꯣꯉꯥꯟꯅ ꯆꯥꯅꯤꯡꯉꯤꯕꯨ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯑꯁ ꯇꯥꯅꯤꯡ ꯇꯥꯁꯅꯨ ꯇꯥꯅꯕꯅꯦ ꯍꯥꯏꯔꯤꯁꯤ ꯑꯩꯅꯕꯨ ꯍꯦꯛ ꯍꯥꯏꯔꯗꯤ ꯐꯠꯇꯕꯗ ꯑꯗꯨꯝ ꯇꯥꯕ ꯃꯤꯀꯨꯞ ꯑꯃ ꯆꯠꯂꯦ ꯉꯥꯡꯗꯣꯏꯒꯤ ꯑꯗꯨꯝ ꯇꯧꯔꯒ ꯂꯩ ꯑꯩꯁꯦ ꯏꯅꯤꯡꯇꯝꯅ ꯂꯩꯕ ꯐꯪꯗ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯀꯥꯗꯒꯤ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯅꯤ ꯂꯥꯡꯂꯦꯟꯒꯤ ꯏꯃꯨꯡ ꯑꯗꯨ ꯆꯥꯛ ꯆꯥꯔꯤ ꯂꯥꯡꯂꯦꯟꯅ ꯏꯕꯨꯡ ꯑꯆꯧꯕ ꯅꯪꯅ ꯑꯃꯨꯛ ꯀꯔꯝ ꯀꯥꯟꯗ ꯆꯠꯄ ꯇꯥꯔꯦ ꯏꯃꯥ ꯍꯪꯆꯤꯠ ꯑꯃꯨꯛ ꯆꯠꯀꯗꯣꯏꯅꯤ ꯌꯥꯔꯒꯗꯤ ꯊꯕꯛꯇꯣ ꯑꯅꯛꯄꯗ ꯁꯨꯅꯕ ꯇꯧꯅꯦ ꯅꯪꯅ ꯂꯝ ꯂꯥꯞꯅ ꯂꯩꯕꯁꯦ ꯏꯃꯥ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦꯅꯦ ꯁꯛꯍꯦꯟ ꯃꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤ ꯏꯃꯥ ꯌꯥꯝꯅꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯅꯨꯗ ꯑꯩꯁꯨ ꯈꯔ ꯂꯩꯔꯗꯤ ꯌꯨꯝꯗ ꯂꯩꯗꯨꯅ ꯁꯨꯅꯣꯝꯂꯗꯕꯅꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯄꯣꯊꯥꯅꯔꯝꯃꯤ ꯑꯍꯤꯡ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯕꯥ ꯃꯄꯨꯔꯣꯏꯕꯒ ꯃꯈꯣꯏ ꯀꯥꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯊꯕꯥꯅ ꯅꯨꯄꯥ ꯑꯩꯅ ꯁꯅꯥ ꯑꯃꯇꯪ ꯁꯥꯁꯦ ꯍꯥꯏꯔꯤꯁꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯒꯦꯕ ꯑꯩꯁꯨ ꯁꯥꯒꯦ ꯍꯥꯏꯔꯤꯗꯅ ꯄꯩꯁꯥꯕꯨ ꯎꯗ ꯋꯥꯗ ꯄꯥꯟꯕ꯭ꯔꯣ ꯎꯗ ꯋꯥꯗ ꯄꯥꯟꯕ꯭ꯔꯕ ꯍꯦꯛꯇ ꯍꯦꯛꯄ ꯌꯥꯕ꯭ꯔꯣ ꯑꯩꯁꯨ ꯎꯗ ꯋꯥꯗ ꯄꯥꯜꯂꯗꯤ ꯍꯥꯏꯔꯣꯏ ꯄꯥꯟꯗꯕꯒꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯌꯥꯔꯦ ꯅꯨꯄꯤ ꯀꯥꯟꯅꯔꯣꯏꯗ ꯋꯥꯗꯣ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯃꯇꯝꯁꯤꯁꯨ ꯌꯧꯔꯦ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯇꯧꯔꯣ ꯆꯠꯂꯣ ꯊꯦꯡꯈ꯭ꯔꯦ ꯑꯩꯁꯨ ꯃꯃꯥꯡꯒꯤ ꯇꯥ ꯇꯣꯝꯄꯣꯛꯇꯣ ꯑꯃꯨꯛꯇ ꯎꯅꯔꯛꯈꯤꯒꯦ ꯑꯩꯅ ꯂꯥꯛꯄꯗ ꯆꯥꯛ ꯂꯣꯏꯔꯝꯃꯨꯀꯣ ꯍꯥꯏꯗꯨꯅ ꯁꯛꯍꯦꯟ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯊꯕꯥꯅ ꯃꯁꯤꯒꯤ ꯆꯔꯣꯏ ꯃꯥꯟꯕꯤꯁꯦ ꯑꯁꯤꯅ ꯍꯦꯛ ꯊꯧꯖꯤꯟꯗꯅ ꯑꯩꯅ ꯍꯥꯏꯕꯒ ꯑꯝꯇ ꯌꯥꯈꯤꯗ꯭ꯔꯦꯕ ꯐꯔꯣꯏꯗꯕ ꯃꯤꯅꯦ ꯑꯁꯤ ꯀꯣꯛ ꯁꯤꯔꯒꯤꯗꯤ ꯂꯩꯇꯕ ꯍꯥꯏꯗꯨꯅ ꯊꯕꯥ ꯆꯥꯛ ꯊꯣꯡꯂꯤ ꯊꯕꯥ ꯇꯁꯦꯡꯅꯃꯛ ꯆꯥꯛ ꯊꯣꯡꯕ ꯇꯜꯂꯤ ꯑꯗꯨꯕꯨ ꯊꯕꯥ ꯃꯄꯨꯔꯣꯏꯕ ꯂꯩꯔꯕꯗꯤ ꯃꯍꯥꯛꯅ ꯆꯥꯛ ꯑꯗꯨꯝ ꯊꯣꯡꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯛꯍꯦꯟꯁꯨ ꯍꯥꯟꯅꯒꯨꯝ ꯂꯪꯐꯩ ꯆꯠꯈꯤꯔꯝꯃꯤ ꯂꯥꯡꯂꯦꯟ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯂꯤ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ ꯑꯩꯒꯤ ꯃꯧꯁꯦ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯕ ꯋꯥꯗꯧꯔꯤꯗ ꯅꯣꯡꯃꯇ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯨ ꯍꯥꯏꯕꯁꯤ ꯌꯥꯒꯗꯕ ꯅꯠꯇꯦ ꯋꯥꯅꯤ ꯊꯕꯥ ꯐꯃꯨꯡꯗꯒꯤ ꯃꯅꯦꯝꯕꯣꯛꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯇꯥꯔꯤꯕꯅꯤ ꯑꯗꯨꯒ ꯃꯆꯤꯟꯅ ꯁꯣꯜꯂꯤ ꯉꯥꯡꯈ꯭ꯔꯄꯣꯠꯅꯤ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯈꯛꯇꯪ ꯇꯨꯝꯕꯁꯤꯗ ꯆꯥꯛ ꯑꯁꯦ ꯇꯨꯃꯤꯟꯅ ꯊꯣꯡꯒꯦ ꯂꯩꯇꯦꯕ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯇꯨꯝꯁꯤꯜꯂꯤ ꯊꯕꯥ ꯊꯣꯏꯅꯨ ꯍꯣꯏꯗ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯤ ꯉꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯁꯥꯟꯅꯔꯤꯕꯗꯨ ꯊꯣꯏꯅꯨꯅ ꯊꯕꯥ ꯍꯌꯦꯡꯗꯤ ꯆꯥꯛ ꯆꯥꯁꯤ ꯍꯣꯏ ꯌꯥꯏꯌꯦ ꯑꯗꯣ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯁꯤ ꯍꯥꯏꯅꯣ ꯏꯟꯁꯥꯡꯕꯨꯗꯤ ꯑꯩꯈꯣꯏꯒꯤ
ꯃꯩꯇꯩ ꯌꯦꯟ ꯑꯔꯤꯕ ꯑꯃ ꯂꯩ ꯑꯗꯨ ꯊꯣꯡꯂꯁꯤ ꯑꯗꯣ ꯌꯥꯝꯅ ꯂꯨꯔꯕꯗꯤ ꯆꯥꯕꯁꯤꯅꯤ ꯑꯩꯈꯣꯏꯗ ꯆꯥꯁꯤꯕꯨ ꯏꯅꯦꯝꯕꯣꯛꯅꯤꯅ ꯊꯔꯣꯏ ꯃꯅꯤꯡ ꯃꯥꯟꯕꯤꯁꯦ ꯑꯁꯤꯅ ꯑꯃꯨꯛ ꯂꯥꯛꯂꯛꯀꯅꯤꯕ ꯑꯗꯨꯒꯤꯕꯨ ꯑꯩꯈꯣꯏꯗ ꯆꯥꯎꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯣꯏꯒꯤ ꯅꯅꯦꯝꯕꯣꯛꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯣ ꯑꯗꯨꯒꯤꯕꯨ ꯀꯩꯅꯣ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯗꯨꯗꯤ ꯍꯌꯦꯡ ꯁꯣꯏꯗꯕꯤ ꯇꯧꯔꯁꯤ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯕꯥ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ ꯑꯌꯨꯛꯅꯤ ꯂꯥꯡꯂꯦꯟ ꯀꯩꯊꯦꯜꯗ ꯆꯠꯈꯤꯔꯝꯃꯤ ꯊꯣꯏꯅꯨ ꯊꯕꯥꯒꯤ ꯏꯟꯁꯥꯡ ꯊꯣꯡꯅꯕ ꯇꯤꯜꯍꯧ ꯆꯅꯝ ꯁꯦꯝꯂꯤ ꯂꯥꯡꯂꯦꯟꯁꯨ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯃꯥꯅ ꯆꯪꯉꯛꯄꯗ ꯇꯧꯔꯝꯂꯤꯕꯗꯨꯗ ꯌꯥꯝ ꯁꯥꯎꯅ ꯊꯕꯥ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯍꯥ ꯑꯁꯦꯡ ꯑꯃꯥꯡ ꯈꯥꯔꯤꯕ ꯆꯥꯛꯈꯨꯝꯁꯤꯗ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯆꯥꯅꯤꯡꯂꯕꯁꯨ ꯅꯥꯀꯟ ꯑꯃꯗ ꯊꯣꯡꯂꯒ ꯆꯥꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ ꯀꯔꯤꯅꯣ ꯗꯩꯃ ꯌꯦꯟ ꯆꯥꯕꯕꯨ ꯑꯁꯦꯡ ꯑꯃꯥꯡ ꯅꯥꯏꯕ꯭ꯔꯣ ꯊꯥꯏꯅꯒꯤ ꯃꯇꯝꯗꯣ ꯅꯠꯇ꯭ꯔꯕꯅꯤ ꯏꯃꯥ ꯊꯕꯥ ꯅꯆꯤꯟꯗꯨ ꯈꯨꯝꯒꯅꯨ ꯀꯣ ꯑꯩꯁꯦ ꯃꯆꯥ ꯃꯎ ꯋꯥꯔꯛꯄ ꯉꯝꯗꯕꯤ ꯃꯥꯟꯈꯤꯅꯤ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯇꯧꯔꯕꯅꯤ ꯆꯥꯔꯣ ꯃꯊꯪꯗ ꯑꯃꯨꯛ ꯇꯧꯔꯛꯂꯕꯗꯤ ꯏꯃꯥ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ ꯑꯗꯨ ꯍꯥꯏꯔꯝꯗꯨꯅ ꯂꯥꯡꯂꯦꯟ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯊꯕꯥꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯝꯃꯤ ꯊꯕꯛ ꯆꯠꯄꯗ ꯊꯕꯥ ꯐꯤ ꯏꯂꯝꯗꯦ ꯑꯗꯨꯅ ꯂꯥꯡꯂꯦꯟ ꯃꯃꯣꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯃꯤ ꯅꯣꯡꯃ ꯂꯥꯡꯂꯦꯟꯒ ꯊꯕꯥꯒ ꯌꯥꯝꯅ ꯈꯠꯅꯔꯝꯃꯤ ꯊꯕꯥꯅ ꯆꯠꯅꯤꯡꯂꯒ ꯆꯠꯀꯅꯤ ꯆꯠꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯏꯃꯥꯒꯤ ꯀꯔꯤ ꯃꯊꯧ ꯂꯩꯒꯦ ꯅꯪꯀꯣ ꯑꯩꯅ ꯐꯨꯕꯤꯔꯕꯁꯤꯗ ꯌꯥꯝ ꯅꯥꯎ ꯆꯥꯎꯔꯛꯀꯅꯨ ꯅꯁꯝ ꯈꯔ ꯍꯧꯔꯤꯕꯗꯣ ꯂꯩꯃꯥꯏꯗ ꯀꯦꯅꯤꯡꯂꯕꯗꯤ ꯅꯪ ꯌꯥꯝ ꯍꯧꯔꯛꯎꯅ ꯊꯕꯥ ꯁꯨꯍꯟꯕ ꯂꯩꯇꯦ ꯑꯍꯥꯌꯣ ꯏꯃꯥꯅ ꯁꯝꯕꯣꯏꯔꯒ ꯑꯩꯗꯤ ꯖꯒꯣꯏ ꯁꯥꯔꯒ ꯂꯩꯒꯗ꯭ꯔꯣ ꯊꯕꯥꯒꯤ ꯎꯁꯤꯠꯇꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯔꯗꯨꯅ ꯂꯥꯡꯂꯦꯟ ꯃꯃꯣꯒꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯗꯠꯂꯤ ꯑꯗꯨꯒ ꯀꯟꯈꯣꯗ ꯅꯆꯤꯟꯗꯣ ꯀꯟꯈꯣꯕ ꯅꯆꯤꯟꯗꯣ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯕ ꯁꯥꯔꯗꯅ ꯑꯗꯨ ꯍꯥꯏꯔꯝꯗꯨꯅ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤꯅꯦꯕ ꯍꯤꯡꯆꯥꯕꯤ ꯂꯤꯃ ꯃꯈꯨꯠꯁꯤꯅ ꯃꯤꯒꯤ ꯁꯝꯁꯦ ꯂꯣꯏꯅ ꯐꯣꯏꯗꯠꯂꯝꯃꯦꯕ ꯑꯗꯨ ꯍꯥꯏꯔꯗꯨꯅ ꯃꯁꯝꯗꯨ ꯅꯥꯟꯗꯨꯅ ꯌꯦꯡꯉꯤ ꯀꯦꯜꯂꯤ ꯃꯁꯝꯅ ꯐꯅꯌꯥꯝ ꯀꯦꯜꯂꯤ ꯁꯝ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯌꯦꯡꯒꯣꯕꯁꯦ ꯁꯝꯁꯦ ꯂꯣꯏꯅ ꯍꯦꯛ ꯀꯦꯜꯂꯦꯕ खरा हौजबसे अमता हौरमरोइबसे अैना खरा नेमबसिदा उसित्रिबनेबा मसिगा हनुबिसे अदो हायरमदुना थबा तपना हौगत्तुना मागी काता चंखी नुमितुमा मखोय अनिदु कौनंगांगना तौदे नुमित खरसु अमु हौजिंख्रे हानगुम खरादि अमु कौनंगांगनरि नोंमा थबादु साक थोंनिंदना थोंगली थबा इरोनबा मपोत सेमली ngatang lerab matung chai sang adusu thongba loiraduna thaba sak sanaba manengbo pu kauri langlensu sak sananaba chakhumna sanglai thaba kona sarga hairamduna magi kata sangkhirami langlen magi sak sartu loduna cha bahawi chakhom ma huppaga isindu thuna lodun thaksili aduga karin sang khuthongnu masibo borok akta thonglabra karino tawribasibo magi se heitabadi nateba tawgina tawbam yauri अैना नहान मसम फोरबगी मा लमन खुंगिना खलिनेब मकोकसे फत्ता लौसिन लोइरबने मसे खंगनिदना नंगसु चाकम सारोइदे असु खोइदौ सगतबसिबो अदु हाइरमदुना लांगलेन चाकतुद मखुद हमजिली अदुगा साउना मागी गादा संखी जुम्मी लांगलेन हारिबो पुमनमक मनेबुक्ता लमन खुमनिंगलिबी थबाना सिंखिबो थौरांगनी नुमित माना खरा लेथरकला मतमनी लेकाइगी मी पुनबा यादबी मौखर वरी सानरी मै मरक्तगी मौना अमना इची मयाम करिनम ताइसगी मयाइ सलबी मौ अमनमो हायुनी तासी मौना दुना इसे सिंग लांगलेंदो खंगिदना मौ अमना खंगिनी असिंग अमा यमना खाइबी यमना इसिंग बिसाबदु नत्रो अदु कैदौरगे ममौ नुबी थबादो अदुगा नहान खनैगी नुमितुमदी कुमै ओइख्रा मालेने होइने ऐसु दुमाइ ताइने अदो करी मरमगी खनैनेगे अस ममौ नुबीदो ज्वार सने हाइब्रा करिनो ऐसु पाकना खंगदेदा मीना अदुमाइना दिंगांगना हौइ मौ अमनमु खनानिनि यारोइने अैखोइना तौबुदी याम गांगसक्तना तौखिदाइने अदुगी ममौ नुबीदुदने चुरुंगी ओइरमनी माना हाइबदुबु इसा इसा सिंगदगा चुरुंगदबा काइनगा अस यम हाइखिदाइने चुरुंगबिरक्तबा अदुवदाना मयाइ सलबी मौदुना अबु तौनिने माना पोपु मसागी नुपीनबु कयामना दैसानेगे
ꯃꯧꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨ ꯐꯣꯡꯗꯣꯛꯅꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯥꯡꯂꯦꯟ ꯆꯥꯛ ꯊꯤꯔꯤ ꯃꯥꯒꯤ ꯏꯟꯁꯥꯡ ꯁꯔꯨꯛ ꯀꯣꯊꯣꯛꯂꯒ ꯊꯕꯥꯛꯀꯤ ꯏꯟꯁꯥꯡ ꯑꯗꯨꯗ ꯊꯨꯝ ꯍꯥꯞꯆꯤꯜꯂꯤ ꯃꯆꯤꯟꯗꯁꯨ ꯁꯣꯠꯂꯤ ꯈꯪꯅꯤꯗꯅ ꯅꯪꯁꯨ ꯉꯔꯥꯡꯒꯤ ꯉꯈꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯁꯥꯔꯗꯅ ꯂꯥꯡꯂꯦꯟ ꯆꯥꯛ ꯆꯥꯅꯕ ꯊꯕꯥꯕꯨ ꯀꯧꯏ ꯊꯕꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯇꯨꯅ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯂꯧꯗꯨꯅ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯍꯧꯏ ꯃꯥꯁꯨ ꯆꯥꯛꯈꯣꯝ ꯑꯃ ꯆꯥꯕꯒ ꯏꯁꯤꯡꯗꯨ ꯂꯧꯗꯨꯅ ꯊꯛꯏ ꯊꯕꯥ ꯏꯟꯁꯥꯡꯗꯨ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯊꯨꯝ ꯌꯥꯛꯃꯟꯈꯤꯕꯅ ꯂꯥꯡꯂꯦꯟ ꯈꯪꯗꯕ ꯁꯥꯔꯒ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦꯅꯤ ꯅꯪꯕꯣ ꯆꯥꯛ ꯑꯝꯇ ꯆꯥꯗ꯭ꯔꯤꯕꯗꯨꯕꯣ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯅꯦ ꯊꯕꯥ ꯁꯥꯎꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯕꯅꯤ ꯃꯅꯦꯝꯕꯣꯛꯀꯤ ꯃꯑꯣꯡꯗꯨ ꯑꯗꯨꯕꯨ ꯀꯔꯤꯝꯇ ꯇꯧꯗꯕ ꯁꯥꯔꯒ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ ꯍꯛꯆꯥꯡ ꯈꯤꯇ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯗ ꯆꯥꯅꯤꯡꯗ꯭ꯔꯕ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯀꯥꯗ ꯄꯣꯊꯥꯖꯔꯨꯔꯣ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯕꯅꯤꯅ ꯆꯪꯉꯣ ꯊꯕꯥ ꯃꯅꯦꯝꯕꯣꯛꯅ ꯉꯥꯡꯂꯤꯕ ꯇꯧꯔꯤꯕꯗꯨꯗ ꯃꯊꯃꯣꯏꯗꯗꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄꯅ ꯂꯣꯏꯔꯕꯅꯤ ꯊꯕꯥ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯃꯊꯟꯇ ꯏꯁꯧ ꯂꯥꯡꯂꯤ ꯑꯩꯅ ꯅꯍꯥꯟ ꯃꯣꯔꯣꯛ ꯍꯥꯞꯄꯨꯕꯒꯤꯅꯦꯕ ꯑꯩꯒꯤ ꯏꯟꯁꯥꯡ ꯁꯔꯨꯛꯇꯒ ꯊꯨꯝꯒ ꯍꯥꯞꯇꯅ ꯑꯩꯅ ꯍꯥꯟꯅ ꯇꯧꯔꯝꯗ꯭ꯔꯕꯗꯤꯀꯣ ꯊꯕꯥꯒꯤ ꯏꯇꯤꯛꯁꯦ ꯈꯪꯍꯟꯒꯗꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯕꯥ ꯃꯪꯒꯣꯜ ꯑꯗꯨ ꯋꯥꯏ ꯇꯩꯔꯤꯅꯤ ꯁꯥꯗꯅ ꯏꯁꯤꯡ ꯂꯣꯏꯅ ꯍꯩꯗꯣꯛꯂꯒ ꯊꯝꯃꯤ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯍꯩꯇꯕꯒꯤ ꯅꯠꯇꯦ ꯃꯅꯦꯝꯕꯣꯛꯅ ꯉꯔꯥꯡ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯁꯥꯎꯅꯤꯡꯂꯗꯨꯅ ꯇꯧꯔꯤꯕꯅꯤ ꯂꯥꯡꯂꯦꯟ ꯇꯨꯝꯂꯨꯕꯒꯤ ꯃꯃꯤꯠ ꯃꯅꯥ ꯅꯣꯏꯗꯨꯅ ꯍꯧꯒꯠꯂꯛꯏ ꯃꯪꯒꯣꯜ ꯑꯗꯨ ꯍꯦꯛ ꯅꯦꯠꯂꯨꯕꯒ ꯅꯥꯟꯃꯟꯈꯤꯕꯅ ꯂꯥꯡꯂꯦꯟ ꯎꯞꯄꯒ ꯇꯥꯏ ꯑꯣꯏꯃꯥ ꯁꯤꯔꯤꯗꯅ ꯇꯧꯔꯤꯕꯁꯤꯗꯤ ꯊꯕꯥ ꯃꯅꯦꯝꯕꯣꯛꯅ ꯇꯨꯔꯤꯕꯗꯨ ꯍꯧꯒꯠꯄꯤꯕꯒꯤ ꯃꯍꯨꯠꯇ ꯅꯣꯛꯇꯨꯅ ꯂꯩ ꯂꯥꯡꯂꯦꯟ ꯊꯕꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯂꯥꯡꯂꯦꯟ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯋꯥꯏ ꯇꯩꯕꯕꯨ ꯁꯨꯃꯥꯏꯅ ꯀꯅꯥꯅ ꯇꯩꯅꯒꯦ ꯍꯥ ꯀꯅꯥꯅ ꯇꯩꯅꯒꯦ ꯀꯔꯤꯅꯣꯗ ꯏꯃꯥꯅ ꯃꯤꯠ ꯎꯖꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕꯤꯔꯤꯕꯗꯨꯕꯣ ꯀꯔꯤ ꯃꯤꯠ ꯎꯗꯕꯗꯤ ꯋꯥꯏ ꯇꯩꯕꯕꯨ ꯏꯁꯤꯡ ꯍꯩꯗꯣꯛꯂꯒ ꯊꯝꯕ꯭ꯔꯅꯦꯍꯦ ꯅꯪꯅ ꯇꯧꯒꯦꯅ ꯇꯧꯔꯤꯕꯗꯣ ꯉꯁꯥꯏꯅ ꯍꯣꯇ꯭ꯔꯣꯡꯅ ꯎꯔꯨꯕꯅꯤ ꯃꯤꯒꯤ ꯄꯨꯛꯅꯤꯡ ꯈꯪꯕ ꯉꯝꯕ ꯂꯥꯡꯂꯦꯟꯅꯤꯅꯦ ꯂꯥꯡꯂꯦꯟ ꯑꯩꯁꯨ ꯏꯃꯥꯅ ꯈꯜꯂꯤꯗꯣ ꯍꯣꯇ꯭ꯔꯣꯡꯅ ꯎꯕ ꯉꯝꯃꯤ ꯅꯆꯤꯡꯒꯗ ꯈꯨꯝꯂꯛꯀꯅꯨ ꯀꯣ ꯅꯈꯖꯥꯏꯗꯨꯗ ꯑꯣꯟꯅ ꯊꯥꯖꯤꯜꯂꯛꯀꯅꯤ ꯅꯪ ꯉꯁꯤ ꯑꯩꯗꯤ ꯈꯨꯠ ꯄꯥꯟꯗꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯏꯃꯥꯅ ꯉꯥꯡꯂꯤꯁꯦ ꯑꯩꯅ ꯅꯍꯥꯟꯈꯩ ꯏꯃꯥꯅꯦꯅꯅꯦ ꯊꯥꯕꯤꯕꯁꯤꯗ ꯁꯨꯝ ꯍꯦꯟꯖꯤꯜꯂꯗꯤ ꯊꯕꯥꯒꯤ ꯈꯨꯄꯥꯛ ꯆꯥꯒꯦꯗꯅꯤ ꯆꯤ ꯊꯨꯡꯕꯤ ꯅꯪꯅ ꯀꯩꯗꯧꯗꯣꯏꯕ ꯍꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯗꯣꯔꯤꯕ ꯑꯩꯕꯨ ꯆꯤ ꯊꯨꯡꯕꯤ ꯀꯥꯏꯗꯅ 이마디 파자리해 마양과 해만kai 미가수 농나바 사리 아이부 마양과 말리 가이드나 아이고나 그 우시다바 사르나 강은이는 낭가 시리 낭 시라시 에이 시라시 시 하이두나 랑렌 피가 세미 아두가 라우 나삼 크라우리바도 나삼 크라 야우리바도 낭 퍼득게 라우 타바수 마사기 피두나 마광다가 예칠리 마코이 아니두 마삼두 하우나루바 떠우드나 포이dat나이 amana su hindi amana su tadi anidu wara mali masamadu thadok nei langlena khangrado aingonda usitrabadi nasamdo lemai da ken gidani ima sausik thabagi masing khangdaba natro thabada hau bawraklabadi ahan oigira ngang oigira jage tani asum nairam duna thaba magi ga da sangki langlen mapandagi lawrei hai tawri se lusilo lawo kana loisingani thamibano ngatang lere matung langlen mase ta thot hoida laklami sumangdagi ta thot bu kawi ta thot taraduna mapana thoglei aduga langlen nangoire chango lawo chango ta thot phakama thaduna si phaksido hoina phamsi se a hoya yeje ado nangbu kai lege isegi yumsida laukthokta laklibasibo langlen matha san hairi iche ai handakti matha yam saida kari mathanu ne inang na saribo iche aigi mongnu pi thabado haiba ngang baga amatek lawde adugini aina matha saribase aina ngang liba mayamse mangondadi hu oina khalini nasai ayukta sune khatnaribani khatnabata ge hindoktana phudatnaribani ne adudi yamlu dawrini tawribase aduni che isu isiga mukta tanagena la ibasini aina tawbuda oiroini sidi nasanu paga munna khanaraga tawgadabani ne langlen tathorkang ha wari watai sanaraga mayumda mahalaklammi makhoi anidu kauna ngangnaba tawdi numidangi cha ising thongnaba matamni langlen chak thongba loiraduna magi saru kothoklaga saraga potha khirami thabasu ahingduda saksadana tumkhirami matamgi khongchana sum sakhibana nami humni maso haukhirami
Numidang wairam sakhen mayumda thunglammi. Mapandagi sakhenna mamabu kauri. Langlen su masana kaubo taraduna mapanda thuglei aduga hairi. Ngaiko imane mai gau thokpige ngaktang leiramuko. Adu hairamduna Langlen imungda sangkhirami. Langlen imungdagi zaru khudap ama pairaduna thuglei aduga masana pawu mai okthokpirami sakhen mamada onsinduna. Ima thabadi leitro. Leibani magi kada sango. Nang su waramani pothajarro. Ima su ngaktang leiragane chak thongbinaba tawbirage. Sakhen magi kada sangkhirami. Mathangi numitni Langlen masanupaga wari sanai Langlena thokiba pumnamak masanupada amata sithadana tamlami sakhena kari manaba imada adumaina hekte tawboire khangnidna ma haiduna hagotke tawi ngaiko adumaina tawragane wakhal tarap oini nangbo adudi kadok shaibanu ma aidi imana sifani haibado nasadi yazari Langlen wakhalama laklami ibunga soba pambay amadi lairene kari pambay noima aigi sinthakta hek khumlaklabadi nangnane phusai gadabani makhana namaini tawragi hoima asumna mama masadu thababu wakhal tananaba wakhanarami numit adusu hokri ayukni Langlen isok langli mamubu kaurai thaba hai thaba karamba mongno masibo asamna thenglaba phawba hagolaktriba sibo Kani na nang yam tumning laban na tro ha nang yam tumning laban na traba mamai si de ising se haisin ge bang asidi adu haraduna Langlen ising paraduna mamugi ka da sanglei aduga tumlaga lariba mamu aduda ising adu haizili thaba khangpre khangna phamung adudagi songthore Langlen khangbra nang hawata bangambra bana thaba sauna kari noima phamung sida ising haizili basiba ngawbra kaino khangdene Tumhaugataba adumaina tawnabra tumsit phadabagini tumise kaigi tumsit phadriba ha nangdi ngarangsu ngana tumlaga sak sabai kolik phawba loisina tungkiba natro hotum ninglabadi adum tumba tabani imhadi tumba phangjabani sa iro tum ninglabadi tumi pakaina usitrini na ha usitrini banangido aingonda natro usitri banatro imabu kari oidana aina usitoiba ahayo nokdum noksenbige Langlen thabaki mamai duda khubana thasingkiba khanghaude aduga khangbrado ha khangbrabana nasinga khumladana thaksi ga sinaidaba aigi imaidaga khubana thaba sardana nangsu adudi haiduna thaba khubana thagi tawbaga sakhena thabagi makhuttu phakhirami aduga sakhena thabagi mamai duda amukasu thasingkri aduga karino nangna tawribase ha karino badana tawribase aigi imadaga khubana thagi tawradana adusu aigi imang makdada sakhen mama da mon sinduna ma thosilo mama masadu kadudagi thokhirami mathangi numitni Langlen kaithel dagi halaklami Langlen chakhum sangduna chak amuk thongotnabu khotni thaba tana mong da hairei kari tawino khangda haibanida imungsida chathokre khanglabadi chak ase thangalamba yai haibanida thabakna morol suningjiba Sabadi amuktu buloi bukham sadogi thanga thagatana ngairaga lairine thaba ngangliba mayam adu taribani adubu mangona natrabagumna adumaklai numidangi matamni Langlen hoigi imung adu saksari Langlen chakho masabuga sauna chai sangsibu kamaina thonglibadu nongda chai sangse jutmin sana thongwai basi sakhena ma insangdu bukari tawrage ibungo soba nangi sangdo morok sadabro hoima ibungo soba nangi nepini tawri basi yengo imagi sang saruksida morokse tagai hapjili basi yengo thabana karino ima oidabot yamna ngangbiribudubo aidi imagi sang sarukta kaidobgi morok hapjindoino chaningdraga chaningda haba yadabro yengo soba nama ibu mana makha thabagi mongda ngangli mayam ase adusu nangi namangmaktada sakhen sauna thaba aina nangbu asigumase tawnu haiba natro nangna samna anam kalibsi karigino matung manaw tawrabadi ai nangbu ngakpiba ngamloi adu haraduna sakhen chak aduda makhut hamjintuna chakhum adudagi thokhirami sakhen su
ꯃꯃꯥꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕ ꯈꯪꯏ ꯂꯥꯡꯂꯦꯟꯁꯨ ꯃꯃꯧꯗ ꯀꯔꯦꯝꯅꯕꯣꯏ ꯀꯔꯤꯕꯣꯏ ꯌꯦꯡꯂꯝꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯊꯕꯥ ꯃꯅꯦꯝꯕꯣꯛꯀꯤ ꯃꯑꯣꯡ ꯑꯗꯨꯗ ꯄꯨꯔꯛ ꯆꯥꯛꯂꯝꯃꯤ ꯊꯕꯥ ꯃꯥꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯨꯔꯕꯗꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯏ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯐꯠꯇꯦ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯖꯔꯛꯂꯝꯃꯤ ꯅꯨꯃꯤꯠ 5ꯅꯤ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯊꯕꯥꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕꯅ ꯄꯤꯛ ꯊꯜꯂꯤ ꯑꯌꯨꯛꯅꯤ ꯊꯕꯥ ꯏꯔꯨ ꯃꯥꯏꯊꯖꯔꯗꯨꯅ ꯑꯌꯨꯛꯀꯤ ꯙꯨꯛ ꯊꯃꯩ ꯊꯥꯔꯤ ꯂꯥꯡꯂꯦꯟ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯃꯧꯅ ꯇꯧꯔꯝꯂꯤꯕꯗꯨꯗ ꯄꯨꯡꯉꯛꯈ꯭ꯔꯦ ꯃꯁꯤꯟꯗꯁꯨ ꯁꯣꯜꯂꯤ ꯑꯩꯕꯨ ꯃꯪꯅ ꯇꯥꯏꯕꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯊꯕꯥ ꯃꯥꯅ ꯑꯣꯟꯊꯣꯔꯛꯄꯗ ꯃꯃꯥꯅ ꯃꯩ ꯀꯨꯞꯇꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯊꯕꯥ ꯃꯅꯦꯝꯕꯣꯛꯄꯨ ꯀꯧꯔꯛꯏ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯂꯥꯡꯂꯦꯟ ꯃꯃꯧꯅ ꯀꯧꯔꯛꯄꯗꯨꯗ ꯋꯥꯈꯜ ꯂꯥꯛꯏ ꯑꯗꯨꯒ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯏꯃꯧꯅ ꯗꯨꯛ ꯊꯥꯕꯁꯦ ꯐꯖꯩ ꯍꯥꯏꯗꯅ ꯌꯦꯡꯂꯝꯂꯤꯕꯅꯤ ꯐꯖꯩ ꯑꯁꯦꯡꯕꯃꯛꯁꯨ ꯁꯟꯗꯣꯟ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯉꯧꯕꯅ ꯍꯛꯄ ꯑꯃ ꯁꯦꯠꯂꯤ ꯂꯩꯕꯛꯇ ꯄꯤꯛꯇꯛꯅ ꯁꯟꯗꯟ ꯃꯆꯥ ꯑꯃꯁꯨ ꯊꯤꯜꯂꯤ ꯊꯕꯥ ꯁꯟꯗꯟ ꯑꯗꯨꯅꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯍꯟꯈ꯭ꯔꯦ ꯊꯕꯥ ꯃꯈꯣꯟꯗꯨ ꯏꯪꯂꯞꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯅꯃꯧ ꯑꯃꯨꯛ ꯆꯥ ꯂꯣꯟꯖꯔꯨꯈꯤꯒꯦ ꯏꯃꯥꯁꯨ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯄꯤꯔꯨꯔꯣ ꯑꯗꯨ ꯍꯥꯏꯗꯨꯅ ꯊꯕꯥ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯂꯥꯡꯂꯦꯟꯗꯤ ꯃꯃꯧꯅ ꯇꯧꯔꯛꯂꯤꯕꯗꯨꯗ ꯄꯨꯡꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯊꯕꯥ ꯆꯥ ꯂꯣꯟꯕ ꯂꯣꯏꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯏ ꯂꯥꯡꯂꯦꯟꯁꯨ ꯃꯄꯥꯟꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯊꯕꯥꯅ ꯏꯃꯥ ꯆꯥꯁꯤꯗ ꯂꯩꯖꯔꯦ ꯄꯤꯔꯣ ꯏꯃꯥꯗ ꯏꯃꯧ ꯂꯣꯟꯕ ꯆꯥꯁꯤ ꯑꯃꯨꯛꯇ ꯄꯦꯟꯅ ꯍꯦꯛ ꯊꯛꯀꯦ ꯏꯕꯨꯡ ꯑꯆꯧꯕꯗꯤ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯣ ꯍꯧꯒꯠꯇ꯭ꯔꯤ ꯏꯃꯥ ꯍꯧꯗꯣꯛꯄꯤꯔꯣꯗꯅ ꯍꯧꯗꯣꯛꯄꯤꯔꯣ ꯃꯇꯝꯁꯤꯁꯨ ꯌꯧꯔꯦ ꯍꯣꯏ ꯏꯃꯥ ꯊꯕꯥ ꯃꯣꯏꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯁꯛꯍꯦꯟꯁꯨ ꯍꯧꯒꯠꯇꯨꯅ ꯂꯩꯔꯝꯃꯤ ꯊꯕꯥ ꯆꯥ ꯑꯗꯨ ꯃꯄꯨꯔꯣꯏꯕꯗ ꯄꯤꯔꯝꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯆꯥꯛ ꯑꯃꯨꯛ ꯊꯥꯡꯒꯠꯈ꯭ꯔꯦ ꯂꯥꯡꯂꯦꯟꯒ ꯁꯛꯍꯦꯟꯒꯗꯨ ꯏꯪꯈꯣꯜ ꯑꯗꯨꯗ ꯅꯥꯄꯤ ꯐꯥꯜꯂꯤ ꯂꯥꯡꯂꯦꯟꯅ ꯏꯕꯨꯡ ꯑꯆꯧꯕ ꯍꯟꯗꯛꯇꯤ ꯏꯃꯧ ꯑꯁꯦ ꯄꯨꯔꯥ ꯍꯣꯡꯉꯤ ꯍꯣꯏ ꯏꯃꯥ ꯑꯩꯗꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯣꯡꯉꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯪꯗ ꯐꯥꯎ ꯍꯦꯛ ꯃꯪꯂꯨꯗꯕꯅꯤ ꯏꯃꯥꯗꯤ ꯉꯁꯥꯏ ꯄꯨꯡ ꯑꯍꯤꯡ ꯉꯛꯏꯗꯅ ꯗꯨꯛ ꯊꯧꯃꯩꯒꯤ ꯊꯥꯔꯒ ꯂꯩꯔꯝꯕꯗꯨꯗ ꯀꯌꯥꯗꯤ ꯐꯖꯈ꯭ꯔꯦ ꯃꯃꯥ ꯃꯆꯥꯗꯨꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯥꯒꯤ ꯊꯕꯛꯇꯨ ꯑꯃꯨꯛ ꯁꯨꯅꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯅꯨꯡꯁꯥ ꯂꯩꯊꯔꯛꯂꯕ ꯃꯇꯝꯅꯤ ꯊꯕꯥ ꯃꯅꯦꯝꯕꯣꯛꯀꯤ ꯀꯥꯗ ꯆꯪꯂꯛꯏ ꯂꯥꯡꯂꯦꯟꯁꯨ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯊꯕꯥꯅ ꯏꯃꯥ ꯅꯃꯧ ꯌꯨꯝꯗ ꯆꯠꯆꯔꯨꯒꯦꯕ ꯆꯠꯂꯨꯁꯣ ꯑꯗꯨ ꯊꯕꯥ ꯆꯪꯂꯛꯇ꯭ꯔꯤꯀꯥꯟꯗꯗꯤ ꯍꯜꯂꯧꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯏꯕꯨꯡ ꯑꯆꯧꯕꯅꯅꯦ ꯑꯃꯨꯛ ꯉꯥꯡꯕꯤꯅꯤ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯅꯃꯧ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯑꯗꯨ ꯍꯥꯏꯔꯝꯗꯨꯅ ꯊꯕꯥ ꯃꯅꯦꯝꯕꯣꯛꯀꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯉꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡ ꯁꯨꯃꯥꯡꯗꯒꯤ ꯀꯧꯔꯛꯏ ꯂꯥꯡꯂꯦꯟ ꯀꯧꯕ ꯇꯥꯗꯨꯅ ꯊꯣꯛꯂꯛꯏ ꯏꯆꯦ ꯇꯥꯊꯣꯠ ꯂꯥꯛꯂꯤꯕ꯭ꯔꯣ ꯆꯪꯉꯣ ꯂꯥꯛꯑꯣ ꯍꯣꯏꯅꯦ ꯏꯅꯥꯎꯁꯦ ꯎꯗꯕ ꯀꯨꯏꯔꯦꯗ ꯂꯥꯛꯏꯃꯤꯅꯦ ꯏꯆꯦ ꯐꯤꯗꯥꯁꯤꯗ ꯐꯝꯕꯤꯌꯨ ꯇꯥꯊꯣꯠ ꯐꯤꯗꯥꯗ ꯂꯧꯗꯨꯅ ꯐꯝꯃꯤ ꯑꯗꯨꯒ ꯅꯪꯕꯨ ꯀꯝꯗꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤ ꯏꯆꯦ ꯅꯃꯧꯗꯤ ꯂꯩꯇ꯭ꯔꯣ ꯂꯩꯇꯤꯌꯦ ꯃꯄꯥꯝꯗ ꯆꯠꯈꯤꯌꯦ ꯑꯗꯣ ꯅꯃꯧꯗꯨꯕꯨ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛꯄꯣ ꯑꯁ ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯆꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯐꯔꯦꯗ ꯑꯩꯅ ꯊꯕꯛꯀ ꯇꯧꯒꯦꯒ ꯇꯧꯕꯁꯦ ꯃꯥꯅ ꯍꯦꯛꯇ ꯃꯨꯜꯂꯒ ꯇꯧꯈꯤꯕ ꯑꯗꯨꯅꯤꯗꯅ ꯃꯅꯦꯝ ꯍꯥꯏꯕꯁꯤꯗꯤ ꯃꯃꯧꯕꯨ ꯐꯖꯅ ꯂꯣꯏꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯣꯏ ꯏꯆꯦ ꯇꯥꯊꯣꯠꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ ꯁꯛꯍꯦꯟ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ ꯂꯥꯡꯂꯦꯟꯁꯨ ꯃꯪꯒꯣꯜꯋꯥꯏ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯁꯛꯍꯦꯟꯅ ꯏꯃꯥ ꯊꯕꯥꯗꯤ ꯂꯩꯇ꯭ꯔꯣ ꯂꯩꯇꯦꯅꯦ ꯃꯌꯨꯝꯗ ꯆꯠꯈꯤꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕ ꯏꯕꯨꯡꯉꯣ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯆꯠꯄꯁꯦ ꯄꯥꯛ ꯍꯦꯛꯇ ꯍꯜꯂꯛꯄ ꯌꯥꯗꯕꯅꯤꯅꯦ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯅꯆꯥꯗꯤ ꯅꯨꯄꯤꯅ ꯊꯦꯡꯅ ꯍꯜꯂꯛꯄꯁꯦ ꯄꯥꯝꯗꯦꯀꯣ ꯏꯃꯥ ꯑꯗꯨ ꯍꯥꯏꯔꯝꯗꯨꯅ ꯁꯛꯍꯦꯟ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯁꯛꯍꯦꯟ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯊꯕꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯊꯕꯥ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯂꯥꯡꯂꯦꯟꯁꯨ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯊꯕꯥ ꯆꯪꯉꯛꯄꯗꯨꯗ ꯂꯥꯡꯂꯦꯟꯅ ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯍꯣꯏꯁꯦ ꯐꯔꯦꯁꯦ ꯆꯥꯛꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯕꯥ ꯆꯥꯛꯈꯨꯝꯗ ꯏꯟꯁꯥꯡ ꯁꯦꯝꯂꯤ ꯂꯥꯡꯂꯦꯟꯁꯨ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯏ ꯃꯃꯧꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯕꯥ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯒꯦ ꯍꯥꯏꯔꯤꯅꯣ ꯅꯪꯕꯣ ꯍꯪꯒꯥꯝ ꯊꯣꯡꯁꯤꯜꯂꯒꯦ ꯏꯃꯥ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯃꯒ ꯇꯧꯔꯒꯦ ꯍꯣꯏ ꯏꯃꯥꯁꯨꯅꯦ ꯉꯥ ꯈꯔ ꯂꯩꯔꯛꯄꯅꯤ ꯁꯤꯁꯤꯅꯅꯦ ꯇꯥꯎꯔꯁꯤ ꯑꯗꯨꯗꯤ ꯏꯃꯥ ꯉꯥꯁꯤ ꯁꯦꯝꯃꯒꯦꯀꯣ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯅꯨꯃꯤꯠ 5ꯅꯤ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯃꯤ ꯁꯛꯍꯦꯟ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯑꯗꯨꯒ ꯏꯃꯥ
ꯍꯦꯟꯖꯤꯜꯂꯛꯇ꯭ꯔꯤꯀꯥꯟꯗ ꯃꯥꯏꯕ ꯃꯥꯏꯕꯤꯝꯇꯗꯤ ꯇꯥꯟꯅꯧꯁꯤꯗ ꯂꯥꯡꯂꯦꯟꯗꯨ ꯃꯈꯣꯜ ꯈꯔ ꯁꯤꯔꯞꯅ ꯑꯗꯨꯝ ꯐꯖꯔꯛꯀꯅꯤꯗ ꯌꯦꯡꯗ꯭ꯔꯕꯁꯨ ꯌꯥꯅꯤꯗ ꯏꯃꯥ ꯑꯗꯨ ꯌꯥꯔꯣꯏ ꯍꯛꯆꯥꯡꯗꯨꯁꯨ ꯁꯣꯟꯕꯗꯨꯁꯨ ꯂꯣꯏꯔꯦ ꯆꯥꯛ ꯐꯪꯉꯤ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯏꯃꯥ ꯑꯩ ꯃꯥꯏꯕ ꯇꯣꯃꯥꯟꯗꯣ ꯑꯝꯇ ꯀꯧꯔꯨꯈꯤꯒꯦ ꯏꯃꯥ ꯉꯥꯛꯇꯪ ꯄꯣꯊꯥꯕꯤꯔꯝꯃꯣ ꯑꯗꯨ ꯍꯥꯏꯔꯗꯨꯅ ꯁꯛꯍꯦꯟ ꯃꯥꯏꯕ ꯇꯣꯃꯥꯟꯕꯨ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ ꯁꯛꯍꯦꯟꯅ ꯃꯥꯏꯕ ꯇꯣꯃꯥꯟ ꯄꯨꯔꯛꯇꯨꯅ ꯃꯃꯥꯕꯨ ꯌꯦꯡꯍꯜꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯕꯥ ꯆꯥꯛ ꯄꯨꯗꯨꯅ ꯃꯅꯦꯝꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯑꯗꯨꯒ ꯏꯃꯥ ꯆꯥꯛ ꯑꯁꯥꯕꯁꯦ ꯈꯔ ꯆꯥꯅꯕ ꯇꯧꯁꯤ ꯑꯗꯨꯒ ꯍꯤꯗꯥꯛ ꯑꯃꯨꯛ ꯆꯥꯅꯕ ꯊꯕꯥ ꯏꯃꯥꯁꯦ ꯆꯥꯛ ꯑꯝꯇ ꯆꯥꯅꯤꯡꯗꯦꯅꯦ ꯏꯃꯥ ꯌꯥꯝꯅ ꯆꯥꯗ꯭ꯔꯕꯁꯨ ꯍꯤꯗꯥꯛ ꯆꯥꯅꯕ ꯈꯤꯇꯪꯒ ꯑꯣꯏꯔꯕꯁꯨ ꯆꯥꯁꯤ ꯅꯃꯧ ꯏꯟꯖꯔꯛꯀꯦ ꯊꯕꯥꯅ ꯂꯥꯡꯂꯦꯟ ꯑꯗꯨꯕꯨ ꯐꯃꯨꯡꯗꯨꯗ ꯉꯥꯊꯍꯜꯂꯤ ꯑꯗꯨꯒ ꯊꯕꯥꯅ ꯆꯥꯛ ꯑꯗꯨ ꯏꯟꯕꯤ ꯂꯥꯡꯂꯦꯟ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ ꯂꯥꯡꯂꯦꯟ ꯃꯈꯣꯜ ꯈꯔ ꯇꯞꯅ ꯊꯕꯥ ꯅꯪ ꯅꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯅꯃꯥꯅ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯒꯤꯅꯤ ꯊꯕꯥ ꯃꯥꯁꯨ ꯀꯞꯂꯤ ꯊꯕꯥ ꯀꯞꯅ ꯀꯞꯅ 이마디 란리버니 나몽 나마담 그라 막을 텐비 오이르바나 이마 아마디 이쁘로이버기 세바도 방감스키트리 나몽 어묵다 딩학비요 이마 마니모 아니도 깝미나크레 누밋 망하니 마사호크레 랑렌 마수 마삼모나 파자나 세바 tawbadagi phakirami asum tawna langlen gi imung adu yam nungai na pankirami